Assam के खटकटी दगी पोट चई puduna lakpa tata truck ama khamduna uniform setna police के discipline Kaiba Thabak Chatharamba assistant sub inspector ama ngasi Thabaktagi suspend Thabaktagi suspend Toukhre police personnel adudi ASI Chandrakumar Kawi mahak Imphal East district police ke personnel ni aduga hozikna Imphal West district police commando da attest tawduna leibani haide mahak ngarang duty loiraba tungda mayumda hankibagi lambida Assamdagi pot chei puduna lakpa tata truck ama khamduna police amna tawroidaba henjinba thabak kaya chatharappadagi driver aduna video namsilaga social media da thadorakibane video adu viral oirakpadagi Imphal West district police na thigatlubada personal adu Imphal East district police ta ASI oina leiba aduga Hozikna Imphal West Commando da attached tawraga leiba personal amani haiba khangba ngamkhe Thodok asiga mari lengnana Imphal East District Police KSP ke Megachandana kutyek piduna thokkiba order amagi matung inna ASI H Chandrakumar Assam Police Manual Part 3 ge Rule number 66 ke makhada disciplinary proceeding chathabag loinana Thabaktagi suspend tawre haide